Education Against Drugs and Alcohol Cada na Sinduna Nongmagi Oiba Awareness Program ama Khongman Zone 5 Community Hall da Pangthokhre Awareness Program adu nisana khunai da piba jaithing amasung masibu thingbada miyam gi thodang haiba thimda pangthokhi thoram adugi President Members sing oina Hizam Priyo Kumar President Cada Athokpam Birendra President Social Workers Congress Khongman Puyam Lebak Leima President miyam gi yaifa nupi Love Khongman Zone 4-5 amasung Sambanduram Inau Tombi Vice President Cada Imphal East Committee na oiki Lonina Resource Person Oina Dakelambam Gate Chandra Mayday Secretary General Cada Namar Oiba Nisana Sokhanda Kayagi Matang Dawa from Kaya Thamki Magna Fongdo Kibada Hauziki Matamda Mairapaibi Singasi Mapangal Sontabagum Tawi Masi Afaba Kudam Nate Mairapaibi Laibana Nisa Chaba Kara Kazitang Oidabasu Hanta Hanbak Ngamlibani Maram Aduna Ima Singna Mairapaibi Talk to Na Naha Singna Ngausinariba Singh Nisa Chariba Singh asi Equigi Tungi Miro Singi Kalaga Tangai Fadana Tingba Amachangi Lodina Hauziki Inkalak Liba Angang Singh asi Makoida Tamningba Hainingbagi Madam Oibana Mama Mapa Singh Amadi Oja Singh na Yamna Jacksona Sena Biduna Afabalambida Lamzing Biba Changi Maram Aduna Nisa Natroga Yu Chaba Takba Mapa Singh na Makoigi Angang Singi Mamangda Kak Fongna Takloidabani Masina Makoida Test Downing Lakpagi Wakalon Polak Pasuya Heba Wafam Thamki.